Lakhipuronline putoksaba December ki tang 19 nongmaijing numit ki Khomjinba Pao tabirase. Ahanbada maroi Pao. Yengsinba wat panamaram oiraga kasar gi Lakhipur da leiba Barak thongda gari chathok chasinda awapa mayok nare. Silchar da thunglakiba Dr. R.K. Ranjan ga tongan ba mitei gi mihut kayaga warisanakre memorandum kusinakre. Lakliba December ki tang 18 da 13 suba Christmas Literary Seminar 2022 Poilapul Baptist Church manakta pangthok lagani amasung Leimarol Khorjai Kol Leikolna Professor Nahakpam Arunana ipa lairikani phongkre. Haujik mapung oiba pau tabirase. Yengsin biba wat panamaram oiraga kasar jila gi Lakhipur da leiriba Barak thonggi mayai ge samnafam da chauna kathorak panamaram oiraga gari chathok chasinda awapa mayok nare. Hairiba mafam asida gari thoba singna yamna toina awapa mayok na bathengnare. Asitanatana thong asida mai khutong chaba leitabana numidangi matamda amuk hena awapa mayok na le haina gari thoriba singna phongdokladuna mari leinaba singna achouba khudong chadaba mayok na dringai gi mamangda athuba matamda hairiba mafam asi sembinaba hairi panba yai Lakhipur da Barak Tural gi mathakta sariba thong asi Krista kumja 2013 da matamadu gi PWD mantri Haujikna Selthum gi mantri oiribi Srimati Ajanta Niyokna thong asi sanga bikibani matam sangna thong asi yengsin bidana lakpana maram oiraga phibam asi oirakpani haina penaba phongdoknari. আগে চাকা পড়লে গাড়ির নেচার ভাঙি যায়, চাকাও কষ্ট পায়। এটা কতদিন থেকে এরকম আছে? বেজান দিন থাকি তো সব সুদূর কাম করতে হয়। এর বেজান চান্স আছে কোনো ডেলিভারি পেশেন্ট নিয়ে আয়া যদি এখানে যাচ্ছি না সমস্যা আছে না? সমস্যা আছে বেজান, মানে এটা অতি সত্তর হইলে খুব ভালো, জলদি হইলে ভালো। অনেক যে সাইকেল যাত্রী আছে ওনাদের তো আর লাইট নাই যে ওরা রাস্তা দেখবে। স্কুটি বা বাইকের চাকা তো এখানে পড়লে একটা হ্যাঁ অনেক সময়। আর নতুন যাত্রী ওদের নিয়ে তো আরো অসুবিধা, ওরা তো আর জানে না এত সুন্দর পুলের মধ্যে এরকম মধ্যে ভাঙ্গা থাকতে পারে বলে। Ngarang Silchar thunglakiba Kendra gi Minister of State for External Affairs and Education Dr. R.K. Ranjan bu BJP gi phamnaiba sing amadi ate mioi kayana taramna okre loinana Society for Sanamahi Sports Academy Silchar gi maige dagi BJP gi phamnaiba sing amadi ate mioi kayana taramna okre loinana Society for Sanamahi Sports Academy Silchar gi maige dagi memorandum ama Dr. Rajkumar Ranjan gi maphamda kusinakre. Wakat Cherol asida palliba demand singi manungda Silcharna konba maphamda Sports Authority of India Sai Center ama thambiba Khoirel Dud Patilda Mini Stadium ama saba Gymnastic Center ama thambiba asina chingba memorandum asida palle. Memorandum asi pisan matamda Sepak Takraw International Player Padmini Singha, Academy ki President Sunil Singha, Treasurer Surajit Singha, Mitei Chamber of Commerce Assam ki General Secretary Okram Rakhikanta amadi Rajmani Mitei na chingbana saruk yaki hairi. Mantri Gawari Watai Sanabatuda MDC Chairperson Rina Singh, Mitei Chambers of Commerce Assam ki President Umananda Khetri Mayum, Krishnamon Singh, Assam University Manipuri Students Union na saruk yaki haina pawasina makatari. Christmas thauramga mari lenana sahita khana nainabagi thauram ama lakliba December ki tang 18 da 13 suba Christmas Literary Seminar 2022 Poilapul Baptist Church manakta pangthoklagani. Thauramasida Assam University Silchar gi Manipuri Department ki Head Dr. Hobam Nonikumarna mithunglen oina saruk yagani. Hairiba thauramasida Khaidem Kanta gi wari macha aigi iralni magi nategi atenba naina warol ama Dr. N.D. Hodambana pibigani aduga sana macha gi saireng phaglang nang khangugi atenba naina warol ama Dr. Sagapam Merina na pibigani hairi. Jakai Roll Loop NGO na silangduna lemna ana layeng bagi thormama Asapali Christian Hostel and School amadi Emmanuel Rural Hospital ga khusam naduna Kasar Kaptanpur Part 1 gi manung chanbada
Chingdong Lekaida Pangthokre December ki tang 13 irai numita pangthokiba free medical camp atuda miyoi chani ga kunthra romda ana laing chathakiba galunana hidak langthak su pikre haina NGO sigi BP Karam Nilan na phongdoragli Laimarol Khorjai Kol Laikol Imphal na Manipur Press Club Major Khul Imphal gi Auditorium Hall da Professor Nahakpam Aruna na iba lairik ani ahingba upenas nainawareng amasung nongthang laima amasung taibang ani suba khutnam nainawareng ngarang phongkhre thoromasida Laikol gi President Khetrimayim Subadani na preside tawki Sahitya Academy Awardee Yumlemmam Ibom Chana Chief Guest aduga Imphal College ki Principal M. Priyabartana Guest of Honor oibiki loinana larik ania sigi maramda maruoi pawapam kharasu thamki President Khetrimayim Subadanina Laikolna ai binupi singi damak lauriba thodang adubu pankhi sagnaiba aiba Academy Awardee sing maibam nabokisor Khetribir Ngangom Ekasini Dr. Nepram Maya columnist Dr. Rajkumar Gunachandra Dr. Wahengbam Kumari Chanu Waikhom Amuchau Irungbam Basanta amasung Pukrambam Biren na chingba kaya su sarukjaki Oi dia ba saya kuda mana kuda bolbi na koi wari amai kuda to bisu drama radio ta kan i ki bior oi de kuda ni kan su loi na i nei na wari su i adu professor na gi exceptional ba quality mana atai ikut tha de adu mana hangi masidi I see poetry quality di like the bisakla and mana khanjai habise adu bi khonda tanya bani aina okom thra kanjada dalis aduna criticism sida kun khai bisingse masi Berentian tiar loba atai sering luare ra ko na tawni ba drama ra irising sili peripheral writer ni ninga ngi iba inda da topa sanga Aroi bada maroi pa pau amukhanna Yengsinba wat panamaram oraga kasar gi Lakhipur da leriba Barak thongda gari chathok chasinda awa pamayok nare Silchar da thunglakiba Dr. R.K. Ranjan ga tongan ba mitei gi mihut kaya ga warisana khre memorandum kusinakre Lagliba December gi tang 13 da 13 suba Christmas Literary Seminar 2022 Poilapul Baptist Church manakta pangthok lagani amasung Laimarol Khorjai Kol Laikol na Professor Nahakpam Aruna na iba lairik ani phongkhre Lakhipur Online YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare